Diagnostic ki lamda chahi nipu hena mangjil thana lakpaga loinana Babina Group na miyangmi mafamda lanthokchari anauba ana laingi pathapta compassionate healthcare specialized field kun henbagi khanghairaba expert singa tanaduna matamga chunaraba laingbagi kanaba lobiyu Paidigi luba treatment dagi horaga personalized oiba treatment pituna adongi haksel fagadnaba honaba asina ikwigi pandam oiri Adongi haksang fagalakpagi khongchata nungaiba amadi afaba laingi chakcharaba kanaba lobiyu Babina Hospital where hope meets compassion Krom drai leti vigi test cartoon ki mahau meng ta video si muhan taram chari bro na koi kudong cha da khara dagi myam na pam yeng nare ba adum ba sang na yeng bi ba test cartoon no koi matam khara myam da yeng ba fangal lutre madu da makta chai na yeng bi ba viewer si na waru bidro no chari kudong cha da khara dagi ni aw na ngasi dagi dum sang na koi myam da koi program si fangal na bu hona jage ngasi han ba khot chage koi sanga express ki onthok pani da sta onthok pani da ba cartoon jam phaja ba cartoon yeng bi koi gi ED Enforcement Director की बोम धादरक पसनी मरु नंदक MPCC की President के मेघचंद्र दा अकोई Enforcement Director तना समोन थारक पा मधु हजी अचौबा इशू मु ओइरी तोन बा political बेंदेंता नि हाइबा कोई की harassment तवनी revenge नि हाइबा मयाम अमा हाइबा पोंगदोक पसु लैरी अदुना करी की थारा इबनो करी ग्राउंड नो हाइबा दु चप चाम नु खंगे दुबु तवदो पोस्ट द करी तोरक दगे हाइबा दुगी हुम सिदा कोई की आइगा BBS ना मागी ओखल आसान बा मियन हमको येंग पने मना इस ईदी की बोम थादर एने मसी अतोप खरद दसु थादर कदो मालेना enforcement director की सी याम तारो दबने अतोप स्टेट दी कई दगा ताबा दगी बन कोई अरविंद केजरीवाल की करी की तोगी बा मयाम सु लाइक रे अना कोई मणिपुर की से दा MPCC की president दा थादर इसे करी लेनो कई लेबजा नु हाय बसिनी मयाम नजी गंगनरी से मांग मसा मसुंग ई हाय होय अदुमा मागे मयुम वांखेमदा लेबा यारी पो वांखेमदा लेबा मेमदा थेंगना फंगबनिना मेलदा रिप्लाई पीगले 10 days की मतम पीबीयू हाइदना पीगरे हबे पाउंसी की पाउसे सिंग यावबो दुनि दुना करी मरम गिनो खोना मनी लॉन्ड्री केस की मतंग दा एक मनी लॉन्ड्री एक की मतुंग दनी पिरे बा खोई थारे बस समोन सिसु करी तौरे कमाइन तौरे हाबदि डिटेल मक्ति पंद्रे दुना तौरे पोसी खरे तौरप याब्रा अदुना कोई ईडी के सिम मांगदा सो फार हजे बजे पान उगिद्रो माले अदुबा हंदे किसिदा political की अदुबा leader ama haiba tare ado Jairam Ramesh na phungdo gibsu leire masi political bedentani revenge ni harassment tawbuni ado namadu fearlessly man ngang ba madu exposure tawba congress ki ne lepoi ki roi kai phungdo kuma gi ex ta me hana twitter khna ba da phungdo form su masi gi pauche sing da phungna badum yaw boduni ana yengba ta bani achum bai sta achum mani aran bai sta aran mani achum babu mai na khu khoi gi achum basi mai si khoi phi na kopsala thamba mai thamba yaroi असुम बाइदम थोक्सरकनी अइना तोरगना अइना फंगबा माना तोरगना माना फंगबनी अइना अरानबा तोरे अइना फंगबा ताबनी अचुमबा तोरे मदु चाप चाना दम लेगदोइदी हेक त तोप्शन बन नफु सापसु यारोय प्रूफ एविडेंस लोइना तका ओरकदबदनी अदु येंगबा ताबने दैदा हदा हौरकपसिदा मसिगी बोमसी अतै ते जगा जु थादरकदी सोइदना कायना माना खनबा याम फजब मागी वखलोन को पुथोपदुनीना अइ थमजगे मथंग दलरिसना खोय छनाले बाकी लोइरेदना हायबदनी लोइरेदना सिजंग बियु कमाइन वरी सनगे हलनी वरी सनबनी अद कयगे कैलेंडर दा सागै की रेजिंग डे हापदी यारोद्रा ओजा पांजीना पांजी सिदा येंगबा लाखने दुना सागी लाइपोसी कोई DIPR दा लालिबा तंग तरेते त पंगतो दरेबा खोई मेरा हौ सोंबा थोरम सिदा कुकी रेजिंग डे की हापचले हाबसिनी अदुना DIPR की ऑफिशियल की बागे देगी दी मसी मरुना गेजेट त थोखिबा गेजेट नोटिफिकेशन जोखिबा मदुना हापनी हाबा 2019 अदवाई हापकनी जो हाई ममांग हापकते हाबसे मधु येनबा मधुमा क्लारिफिकेशन अमा फजन तौथोकबा फरनी खल्ली अन साइज ने वरुबा ngrang कंगलेपा कनब लुपना खोई DIPR चतना कैलेंडर से मई थादना मधु सुमथोकदन हाइफम लेबना पंगापता हापसन बियाबा सरकार से कई लेगे कमाइन तौगे जु याम सेंगना फोगदोपम थोए कंसर्न अथॉरिटी कंसर्न डिपार्टमेंट ना अदनी अमसना हाइरे चुलै लेतबा कांबुगी हापी हाइरे सिदेना कोई एंग्लो कुकी वार लेते अदु तौदेना लेरिंगा सिदा मु कुकी रेजिंग डे ना करी हापिनो लैसने दुना सागै की करी की पंगाप तापसंब कैलेंडर एबाकी सरकार ने रिकॉग्नाइज तौरबा दुबा
ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁꯤ ꯂꯣꯏꯅ ꯁꯦ ꯊꯕꯥꯟꯕꯨ ꯑꯣꯏꯔꯁꯨ ꯍꯥꯏꯔꯤꯕ DIPꯅ ꯂꯧꯕ ꯊꯕꯥꯟꯁꯤ ꯂꯧꯅꯔꯤꯕꯅꯤ ꯀꯦꯂꯦꯟꯗꯔꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯒ ꯁꯤ ꯀꯣꯅꯨꯡꯒꯤ ꯑꯣꯏꯕ ꯊꯕꯥꯟ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯅꯤꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯥꯒꯤ ꯀꯦꯂꯦꯟꯗꯔꯁꯤ ꯌꯥꯝ ꯄꯥꯝꯅ ꯂꯧꯅꯕ ꯊꯕꯥꯟꯗꯒꯤ ꯊꯥꯁꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯗꯒꯤ ꯂꯣꯏꯅ ꯌꯥꯎꯕ ꯆꯠꯅꯕ ꯅꯨꯃꯤꯠ ꯌꯥꯎꯗꯅ ꯌꯥꯝ ꯄꯥꯝꯅꯕ ꯀꯦꯂꯦꯟꯗꯔ ꯑꯃ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯔꯤꯀꯣꯛꯅꯥꯏꯖ ꯁꯔꯀꯥꯔꯒꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯌꯥꯝ ꯂꯩꯅꯕꯅꯤ ꯑꯗꯨꯝ ꯂꯩꯅꯕꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯡ 13ꯗ ꯀꯨꯀꯤ ꯔꯦꯖꯤꯡ ꯗꯦꯒ ꯍꯥꯞꯆꯤꯜꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯉꯔꯥꯡ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯗꯨꯅꯤ ꯑꯗꯨꯅ ꯄꯥꯟꯖꯤꯁꯤꯗ ꯑꯗꯨꯒꯤꯕꯨꯁꯤꯗ ꯕꯦꯁ ꯇꯧꯔꯛꯑꯀꯥꯟꯗꯅꯤ ꯀꯥꯔꯇꯨꯅꯤꯁ ꯊꯝꯃꯛꯏꯁꯦ ꯀꯦꯂꯦꯟꯗꯔꯗ ꯁꯥꯒꯩꯒꯤ ꯔꯦꯖꯤꯡ ꯗꯦ ꯍꯥꯞꯄꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯣꯖꯥ ꯄꯥꯟꯖꯤꯅ ꯑꯗ ꯄꯥꯟꯖꯤꯁꯤꯅ ꯈꯨꯝꯃꯛꯄꯅꯦ ꯁꯨꯛꯂꯩ ꯂꯩꯇꯕ ꯀꯥꯡꯕꯨꯒꯤ ꯍꯥꯞꯄꯤ ꯍꯥꯏꯔꯤꯁꯤꯗꯤꯅ ꯌꯥꯅꯤꯅ ꯁꯤꯅꯤ ꯃꯥꯏꯁꯦ ꯌꯥꯅꯤ ꯌꯥꯔꯣꯏꯗꯤ ꯍꯥꯏꯕ ꯅꯠꯇꯕ ꯌꯥꯝꯅ ꯊꯩꯅ ꯈꯨꯝꯃꯤꯅꯤ ꯑꯗꯨꯅ ꯁꯨꯛꯂꯩ ꯂꯩꯇꯕ ꯀꯥꯡꯕꯨꯒꯤ ꯍꯥꯞꯄꯤ ꯍꯥꯏꯔꯤꯁꯤꯗꯤꯅ ꯁꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯁꯤꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕ ꯏꯁꯨꯁꯦ ꯄꯣꯛꯅꯐꯝꯒꯤꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯥꯔꯒ ꯂꯩꯕꯅꯦ ꯏꯁꯨꯗ ꯑꯗꯒꯤ ꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯁꯤꯐꯥꯏꯒ ꯃꯨꯛꯅꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯀꯥꯔꯇꯨꯅꯤꯁꯁꯤꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯕꯅꯤ ꯆꯤꯡꯗꯅ ꯁꯦꯟꯇꯔꯅ ꯌꯦꯡꯁꯤꯜꯂꯦ ꯇꯝꯗꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯁꯤꯟꯅꯔꯦ ꯑꯗꯨꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯇꯦ ꯍꯥꯏꯁꯤꯗꯤ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ ꯁꯤꯗꯤꯅ ꯄꯨꯔꯥ ꯑꯗꯨꯝ ꯁꯦꯄꯔꯦꯠ ꯇꯥꯔꯦ ꯆꯤꯡꯗꯅ ꯑꯃꯅ ꯋꯥꯌꯦꯟꯕ ꯇꯝꯗꯅ ꯁꯦꯝꯅ ꯋꯥꯌꯦꯟꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯇꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯅꯣ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯍꯣꯏ ꯃꯗꯨꯒꯤ ꯋꯥꯌꯦꯜ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ 100 ꯗꯦꯖ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯌꯥꯎꯔꯦ ꯍꯥꯏꯗꯅ ꯆꯍꯤ ꯑꯃꯒ ꯊꯥ 3 ꯍꯦꯟꯖꯜꯂꯛꯑꯦ ꯊꯥ 3 ꯆꯪꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯁꯤ ꯃꯌꯥꯝꯁꯦ ꯇꯝꯕ ꯉꯝꯗꯦ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟ ꯈꯔꯗꯤ ꯑꯃꯨꯛ ꯀꯥꯞꯄꯤ ꯂꯦꯞꯄꯤ ꯑꯗꯨꯅ ꯃꯌꯥꯝ ꯇꯣꯉꯥꯟꯕ ꯕꯣꯔꯗꯔꯒꯤ ꯃꯌꯥꯝ ꯕꯣꯔꯗꯔ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯃꯤꯒ꯭ꯔꯦꯟ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈꯤꯕꯒꯤ ꯑꯩꯈꯣꯏ ꯕꯣꯔꯗꯔꯁꯤ ꯉꯥꯛ ꯁꯦꯟꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯆꯦꯟ ꯐꯣꯡꯗꯣꯛꯄ ꯃꯐꯝꯁꯨ ꯉꯁꯤꯒꯤ ꯄꯥꯎꯆꯦꯗ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯅꯤ ꯆꯤꯡꯗꯅ ꯁꯦꯟꯇꯔꯅ ꯌꯦꯡꯁꯤꯜꯂꯦ ꯑꯗꯨꯒ ꯇꯝꯗꯅ ꯁꯦꯝꯗ ꯁꯦꯟꯅꯔꯦ ꯑꯗꯨꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯂꯩꯇꯦ ꯑꯩꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯤ ꯀꯩꯅꯣꯁꯤ ꯀꯥꯔꯇꯨꯟꯁꯤꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕ ꯄꯨꯊꯣꯔꯛꯄ ꯑꯗꯨꯝꯕ ꯁꯤꯁꯨ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯕ ꯃꯇꯝꯅꯦꯅ ꯌꯥꯝꯅ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯕꯦꯛꯗ꯭ꯔꯣꯞꯇ ꯏꯔꯦ ꯁ꯭ꯀꯨꯜ ꯚꯤꯖꯤꯠ ꯕꯥꯏ ꯀꯥꯏꯅ ꯑꯗꯨꯒ ꯑꯣꯖꯥ ꯐꯝꯃꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯃꯟꯇ꯭ꯔꯤꯅꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯃꯥꯒꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯦ ꯑꯗꯒꯤ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦ ꯑꯗ ꯃꯥꯅ ꯍꯥꯏꯅꯤ ꯀꯩ ꯍꯥꯏꯒꯦꯗ ꯃꯤꯅꯤꯁꯇꯔꯁꯤꯅ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯕꯗ ꯑꯐꯕ ꯑꯣꯖꯥ ꯆꯪꯉꯤ ꯆꯨꯝꯃꯤ ꯑꯐꯕ ꯑꯣꯖꯥ ꯆꯪꯉꯤ ꯑꯗꯨꯒ ꯑꯣꯖꯥ ꯐꯅ ꯐꯔꯒꯁꯨ ꯁꯥꯇ꯭ꯔꯁꯨ ꯑꯃꯨꯛ ꯐꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏ ꯑꯗꯩꯗ ꯑꯃꯗꯨꯗ ꯈꯨꯝꯃꯩ ꯁꯥꯔ ꯑꯇꯩꯗꯤ ꯐꯠꯇ꯭ꯔꯁꯨ ꯌꯥꯔꯕ꯭ꯔꯥꯅ ꯑꯣꯖꯥꯗꯪ ꯐꯔꯒ ꯁꯥꯇ꯭ꯔ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ ꯃꯌꯥꯝꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯈꯣꯡꯉꯥꯝ ꯈꯨꯂꯥꯝꯗꯒꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯦ ꯃꯅꯤꯄꯨꯔꯗ ꯑꯗꯩ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯤ ꯍꯧꯔꯦ ꯁ꯭ꯀꯨꯜꯁꯤ ꯑꯗꯨꯝ ꯄꯨꯔꯥ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤ ꯌꯧꯅ ꯌꯨꯡꯈꯠꯂꯛꯄ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯐꯝꯁꯨ ꯂꯩꯇꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅꯦꯅ ꯄꯪꯅꯤꯡꯗ ꯂꯤꯡꯈꯠꯂꯛꯄ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯇꯧꯐꯝ ꯂꯩꯇꯕ ꯄꯨꯔꯥ ꯕꯣꯏꯂꯔ ꯂꯣꯏꯕꯗꯧ ꯂꯣꯏꯔꯒ ꯀꯥꯒꯤ ꯕꯤꯜꯗꯤꯡꯗꯨꯗ ꯁ꯭ꯇꯣꯔꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯍꯥꯡꯉꯒ ꯁꯥꯟꯅꯐꯝꯁꯨ ꯂꯩꯇꯕ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯉꯥꯡꯁꯤ ꯐꯖꯅ ꯑꯃ ꯂꯥꯏꯔꯤꯛ ꯍꯩꯔꯒꯁꯨ ꯃꯁꯥꯗꯨꯅ ꯐꯠꯇ꯭ꯔꯒꯗꯤ ꯑꯦꯛꯖꯥꯝ ꯃꯌꯥꯗꯨꯗ ꯅꯥꯁꯤꯜꯂ ꯂꯣꯏꯔꯦ ꯃꯥ ꯐꯅꯌꯥꯝ ꯍꯩꯔꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯑꯗꯨ ꯁ꯭ꯋꯥꯏꯁꯤꯗ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯦꯟꯅ ꯍꯥꯏꯕꯅꯤ ꯑꯦꯕ꯭ꯔꯤ ꯁꯦꯇꯔꯗꯦꯁꯤ ꯄ꯭ꯂꯦ ꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯀꯔꯤꯝꯇ ꯂꯥꯏꯔꯤꯛ ꯇꯝꯕꯤꯗꯅ ꯃꯥꯅ ꯀꯦꯔꯣꯝ ꯁꯥꯟꯅꯒꯦꯔꯥ ꯀꯔꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯏꯟꯗꯣꯔ ꯇꯧꯒꯦꯔꯥ ꯑꯥꯎꯠꯗꯣꯔ ꯇꯧꯒꯦꯔꯥ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯅ ꯇꯦꯟꯁꯟ ꯃꯥꯒꯤ ꯂꯩꯔꯤꯕ ꯍꯣꯝꯋꯥꯛꯀꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯣꯝꯋꯥꯛꯁꯨ ꯃꯉꯥꯏꯔꯦ ꯑꯣꯖꯥꯗꯨꯅ ꯈꯔ ꯍꯩꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯥꯇ꯭ꯔꯗ ꯍꯣꯝꯋꯥꯛ ꯄꯤꯁꯜꯂꯛꯑꯅꯤ ꯁꯤ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯒꯤ ꯑꯣꯖꯥꯗꯨꯅ ꯐꯖꯅ ꯑꯩꯈꯣꯏ ꯂꯥꯟꯅ ꯇꯥꯛꯂꯛꯄꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯃꯇꯝꯗ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯤꯁꯅ ꯑꯗꯨ ꯍꯥꯏ ꯑꯩꯈꯣꯏ ꯁꯥꯔꯅ ꯑꯗꯨ ꯍꯥꯏꯅ ꯁꯤ ꯐꯤꯕꯝꯁꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯅꯤ ꯏꯖꯨꯀꯦꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯒꯤ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯒꯤ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯃꯗꯨ ꯄꯨꯂꯞꯇ ꯐꯝꯃꯤꯟꯅꯔꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯅ ꯏꯖꯨꯀꯦꯁꯟ ꯐꯕ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯐꯕ ꯑꯣꯐꯀꯣꯔꯁ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯇꯩꯗꯤ ꯐꯠꯇ꯭ꯔꯁꯨ ꯌꯥꯔꯕ꯭ꯔꯥꯅ ꯉꯁꯥꯏ ꯍꯪꯉꯛꯄꯗꯨꯅꯦꯕ ꯌꯥꯝ ꯐꯖꯕ ꯑꯇꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯏꯖꯨꯀꯦꯁꯟꯁꯤ ꯍꯧꯖꯤꯛꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯥꯟꯅꯕ ꯈꯣꯠꯅꯕꯁꯤ ꯌꯥꯝ ꯋꯥꯠꯂꯦ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯂꯝꯄꯥꯛꯀꯁꯤ ꯌꯥꯝ ꯂꯩꯔꯝꯕꯅꯤ ꯂꯝꯄꯥꯛꯁꯤ ꯌꯥꯝ ꯍꯧꯖꯤꯛ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯣꯟꯈ꯭ꯔꯦ ꯑꯗꯩ ꯈꯥꯖꯤꯜꯂꯦ ꯑꯗꯒꯤ ꯍꯣꯏ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ ꯀꯔꯤ ꯇꯧꯕ ꯑꯗꯒꯤ ꯗꯦꯕ ꯀꯔꯃ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯖꯤꯝ ꯑꯃ ꯂꯤꯡꯈꯠꯅꯔꯛꯄ ꯄꯨꯔꯥ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯀꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯆꯥꯎꯈꯠꯄꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝ ꯑꯃ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯒ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯗꯨ ꯄꯥꯝꯗꯕ ꯐꯦꯁꯟ ꯑꯣꯏꯅ ꯆꯠꯅꯕ ꯖꯤꯝꯗ ꯆꯠꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯁꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯝꯕꯁꯤ ꯌꯥꯝ ꯀꯣꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ
ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯀꯔꯤ ꯃꯇꯥꯡ ꯅꯥꯀꯟꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯅꯤ ꯁ꯭ꯋꯥꯏꯗ ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯄꯥꯁ ꯇꯧꯗ꯭ꯔꯗꯤ ꯆꯤꯡꯗ ꯆꯠꯂꯒ ꯊꯥꯅꯔꯝꯂꯤꯕꯁꯤꯗ ꯆꯤꯡꯗ ꯁꯦꯟꯇꯔ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ SSCꯒꯤ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯆꯤꯡꯗ ꯁꯦꯟꯇꯔ ꯄꯤꯌꯨ ꯍꯥꯏꯗꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯦ ꯊꯥꯗꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯗꯨꯒꯤ ꯔꯤꯖꯥꯕ ꯇꯧꯗꯨꯅ ꯊꯝꯈ꯭रे ꯍꯟꯗꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯂꯝꯕꯤ ꯑꯣꯟꯅꯗꯅ ꯒꯨꯒꯜ ꯃꯦꯞ ꯑꯣꯟꯅꯗꯅ ꯑꯗꯨ ꯇꯧꯅꯈꯤꯗꯨꯅꯤ 2-13 ꯑꯣꯟꯅꯔꯦꯅ ꯃꯌꯥꯝ ꯑꯃ ꯇꯧꯅꯈꯤꯕ ꯃꯌꯥꯝꯗꯨꯅꯤ ꯌꯥꯝꯅ ꯀꯣꯏꯟꯁꯤꯗꯦꯟ ꯑꯣꯏꯕ ꯍꯥꯟꯅꯗꯒꯤ ꯊꯥꯗꯣꯛꯀꯦꯅ ꯂꯩꯔꯒꯁꯨ ꯃꯣꯏ ꯑꯅꯤꯒ ꯁꯤꯟꯅꯕꯒ ꯆꯞ ꯆꯥꯅ ꯊꯣꯛꯄꯅꯤꯅ ꯃꯌꯥꯝꯗ ꯉꯥꯡꯅꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯕꯅꯤ ꯑꯗꯩꯗꯨꯅꯅꯤ ꯁ꯭ꯋꯥꯏꯗ ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯄꯥꯁ ꯇꯧꯗ꯭ꯔꯗꯤ ꯆꯤꯡꯗ ꯆꯠꯂꯒ ꯊꯥꯅꯔꯝꯂꯤꯕꯁꯤꯗ ꯆꯤꯡꯗ ꯁꯦꯟꯇꯔ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅ ꯑꯃꯁꯤꯅ ꯈꯨꯝꯃꯩ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯕꯁꯤꯡ ꯊꯕꯛ ꯇꯧꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯝꯅꯤꯅ ꯂꯣꯏꯅ ꯑꯗꯨꯝ STꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯗꯨꯝ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯌꯥꯎꯏ ꯈꯔꯁꯨ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩꯒꯤꯁꯤꯅ ꯇꯁꯦꯡꯅ ST ꯍꯥꯏꯔꯒ ꯄꯨꯔꯥ ꯌꯥꯝꯅ ꯆꯥꯎꯈꯠꯇꯅ ꯂꯩꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯁꯤꯅ ꯍꯩꯔꯒ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟ ꯂꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯅꯤ ꯑꯗꯨꯅ ꯏꯟꯀꯝ ꯇꯦꯛꯁ ꯊꯤꯗꯔꯦ ꯀꯔꯤ ꯇꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨ ꯂꯩ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ STꯒꯤ ꯀꯥꯟꯅꯕ ꯂꯧꯕꯁꯤꯗꯤ ꯃꯅꯤꯄꯨꯔ ꯀꯥꯡꯕꯨꯁꯤꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯥ ꯊꯝꯃꯛꯄ ꯑꯗꯒꯤ ꯆꯤꯡꯗ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ SSCꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯗꯨ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯟꯗꯛ ꯀꯛꯈꯤꯕꯗꯨ ꯑꯩꯈꯣꯏ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯃꯗꯨꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯔꯤꯖꯥꯕ ꯇꯧꯕꯒꯤ ꯄꯥꯎꯁꯨ ꯉꯁꯤ ꯄꯥꯎꯆꯦꯗ ꯌꯥꯎꯏ ꯑꯗꯨꯅ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯅ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕꯁꯨ ꯋꯥꯏꯕ ꯑꯗꯨꯒ ꯆꯨꯝꯁꯨ ꯆꯨꯝꯕ ꯋꯥꯍꯩꯅꯤ ꯑꯣꯏꯗꯣꯏꯁꯦ ꯃꯥꯅ ꯀꯔꯤꯗ ꯍꯨꯔꯥꯟꯕ ꯑꯣꯏꯔꯨꯕꯒꯤ ꯆꯥꯎꯊꯣꯛꯆꯩ ꯃꯐꯝꯁꯤꯗ VIP ꯃꯌꯥꯝꯒ ꯁꯪꯒ ꯇꯧꯕꯅ ꯍꯥꯏꯗꯤ ꯑꯆꯧ ꯑꯆꯧꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯅꯤ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟꯗ ꯑꯣꯏꯔꯣ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯡ ꯃꯆꯥ ꯈꯪꯗꯦ ꯄꯩꯁꯥ ꯊꯥꯗꯔꯒ ꯁꯤꯗꯩꯗ ꯅꯪ ꯏꯂꯦꯛꯁꯟꯗ ꯀ꯭ꯔꯣꯔ ꯀꯌꯥ ꯗꯔꯀꯥꯔ ꯑꯣꯏ ꯀ꯭ꯔꯣꯔ 10 ꯑꯣꯀꯦ ꯊꯥꯗꯔꯦ ꯀꯥꯔ ꯃꯇꯨꯡꯗꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛꯀꯤ ꯁ꯭ꯀꯤꯝꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯒꯤ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯗꯣꯏꯅꯤ ꯃꯥꯅ ꯁꯔꯀꯥꯔ ꯄꯥꯏꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯆꯕꯤꯗꯤ ꯁꯨꯝ ꯊꯥꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯐꯤꯜꯝꯗꯒ ꯇꯧꯔꯤꯕ ꯈꯣꯠꯄ ꯄꯣꯠꯁꯦ ꯑꯗꯨꯝ ꯈꯔꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗ ꯃꯅꯤꯄꯨꯔꯁꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯥꯖꯔꯤ ꯑꯗꯒꯤ ꯏꯂꯦꯛꯁꯟ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯁꯤꯗ ꯍꯦꯛꯇ ꯂꯝ ꯇꯨ ꯌꯣꯟꯕ ꯂꯧ ꯄꯔꯤ ꯐꯥꯝ ꯌꯨꯝ ꯒꯥꯔꯤ ꯀꯔꯤ ꯀꯔꯥ ꯌꯣꯟꯕ ꯃꯌꯥꯝꯁꯤ ꯂꯩꯅꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯗꯅꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯨꯔꯥꯟꯕ ꯑꯣꯏꯔꯨꯕꯒꯤ ꯆꯥꯎꯊꯣꯛꯆꯩ ꯃꯐꯝꯁꯤꯗ VIP ꯃꯌꯥꯝꯒ ꯁꯪꯒ ꯇꯧꯕ ꯍꯥꯏꯁꯦ ꯃꯅꯨꯡꯗ ꯑꯥꯊ꯭ꯔ ꯑꯃ ꯆꯠꯄ ꯂꯩꯕꯅꯤ VIP ꯃꯌꯥꯝꯁꯤꯗ ꯆꯨꯝꯕ ꯐꯠꯇꯕ ꯇꯧꯕ ꯌꯥꯎꯔꯕ꯭ꯔꯥ ꯀꯥꯏꯁꯤ ꯃꯥꯏ ꯀꯥꯔꯇꯨꯟꯒꯤ ꯈꯨꯊꯥꯡꯁꯤꯗꯩꯗ ꯃꯌꯥꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯗꯨꯝꯕ ꯄꯨꯊꯣꯔꯛꯄ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤꯁꯤ ꯌꯦꯡꯕꯤꯌꯨ ꯉꯁꯥꯏꯁꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗ ꯂꯩꯔꯦ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯦ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦ ꯏꯗꯔ MLA ꯅꯠꯇ꯭ꯔꯒ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦ ꯗꯕꯜ ꯏꯟꯖꯤꯟ ꯁꯔꯀꯥꯔꯁꯤꯕꯨ ꯏꯟꯖꯤꯟ ꯑꯃꯗꯤ ꯊꯥꯎ ꯍꯥꯞꯇꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗꯥꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯕꯗꯤ ꯗꯕꯜ ꯏꯟꯖꯤꯟ ꯁꯔꯀꯥꯔꯅꯦꯗ ꯗꯕꯜ ꯏꯟꯖꯤꯟꯁꯤ ꯃꯃꯥꯡꯗ ꯄꯥꯜꯂꯕ ꯃꯅꯤꯡꯗ ꯄꯥꯜꯂꯗꯤ ꯅꯥꯀꯟ ꯅꯥꯀꯟ ꯆꯤꯡꯊꯣꯛꯅꯈꯤꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯩ ꯏꯟꯖꯤꯟ ꯑꯃ ꯌꯥꯗꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯟꯖꯤꯟ ꯑꯃ ꯊꯥꯎ ꯍꯥꯞꯇꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯊꯕꯛꯁꯤ ꯇꯧꯒꯗꯕ ꯃꯌꯥꯝꯁꯤ ꯇꯧꯔꯛꯇꯕ प्रꯖꯥꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯤ ꯌꯥꯝ ꯃꯥꯡꯉꯛꯄꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯆꯥꯎꯅ ꯊꯝꯃꯒ ꯃꯗꯨ ꯃꯥꯡꯉꯛꯄꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦ प्रꯖꯥꯁꯤꯡꯗ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯅꯤ ꯃꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯟꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ MLA ꯁꯤꯗ ꯅꯣꯏꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯁꯔꯀꯥꯔꯁꯤꯕꯨ ꯏꯟꯖꯤꯟ ꯅꯥꯝꯃ ꯊꯥꯎ ꯍꯥꯞꯇꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗꯥꯅ ꯀꯔꯦꯝꯅꯕꯗꯨꯅꯤ ꯁꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯋꯤꯠꯇꯤ ꯋꯦꯅꯁꯗꯦꯅ ꯋꯤꯠꯇꯤ ꯋꯦꯅꯁꯗꯦ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯉꯁꯥꯏꯒꯤ MLA ꯃꯟꯇ꯭ꯔꯤꯅꯤ ꯈꯨꯟꯖꯥꯁꯤꯡꯗ ꯉꯥꯡꯕꯅꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯂꯤꯠꯂꯦ ꯑꯗꯒꯤ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ MLA ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯦ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯌꯨ ꯁꯤ ꯅꯪ ꯈꯪꯉꯦꯀꯣ ꯐꯣꯛꯁ army chief said no drone bombing and rocket attacks and guns were toys made of woods ꯅꯣꯏ ꯈꯪꯉꯦꯗꯅ ꯃꯌꯥꯝ ꯍꯥꯏꯅꯔꯤ ꯃꯌꯥꯝꯁꯤꯡꯁꯦ army chiefꯅ ꯍꯥꯏꯔꯦ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯕ ꯂꯩꯇꯦ ꯍꯥꯏꯔꯦ ꯔꯣꯀꯦꯠ ꯀꯥꯞꯁꯤꯟꯕ ꯂꯩꯇꯦ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯅꯣꯡꯃꯩꯁꯤꯡꯗꯨ ꯎꯅ ꯁꯥꯕꯅꯤ ꯍꯥꯏꯅ ꯑꯦꯁꯦꯇ꯭ꯔꯥ claims of cookies ꯃꯌꯥꯝ ꯀꯨꯀꯤꯅ claim ꯇꯧꯔꯤ ꯑꯗꯨꯅ then ꯑꯗꯨ ꯇꯧꯔꯗꯤ peace is closer I think ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯦ army chiefꯅ ꯍꯥꯏꯔꯦ ꯕꯣꯝ ꯊꯥꯗꯗ꯭ꯔꯦ ꯔꯣꯀꯦꯠ ꯀꯥꯞꯁꯤꯟꯗ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗ꯭ꯔꯦ ꯃꯣꯏꯅ ꯄꯥꯏꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯎꯅ ꯁꯥꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯨꯀꯤꯁꯤꯅ ꯀ꯭ꯂꯦꯝ ꯇꯧꯖꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ then peace is closer ꯅꯪꯅ ꯁꯥꯟꯇꯤ ꯁꯣꯏ ꯂꯥꯛꯑꯅꯤ I think ꯑꯩꯅ ꯈꯟꯕꯗ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯐꯥꯒꯤꯅꯤ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯦ ꯕꯣꯝ ꯊꯥꯗꯗ꯭ꯔꯦ ꯑꯗ ꯃꯣꯏꯅ ꯄꯥꯏꯔꯤꯗꯨ ꯎꯅ ꯁꯥꯕꯅꯤ ꯍꯥꯏꯔꯗꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯁꯥꯟꯇꯤ ꯁꯣꯏ ꯂꯥꯛꯑꯅꯤ ꯁꯤ ꯑꯩ ꯊꯥꯖꯕꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ MLA ꯁꯤꯅ ꯐꯣꯡꯗꯣꯛꯐꯝꯅꯤ ꯌꯥꯝ ꯐꯖꯕ ꯄ꯭ꯔꯖꯥꯗ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯛ ꯇꯤꯚꯤꯒꯤ
ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ डायग्नोस्टिक की लमदा चाही निपु हेना मंजिल थाना लाकपगा लोइनना बाबिना ग्रुप ना मियांगी मफमदा लांथोकचरी अनौबा अना लाइंगी पथापता कंपैशनेट हेल्थ केयर स्पेशलाइज्ड फील्ड कुन हेनबगी खंगहैरबा एक्सपर्ट सिंग तानातुना मतंग चुनरबा लाइंगबगी कानाबा लोबियु ख्वाइदगी लुबा ट्रीटमेंट दगी होरगा पर्सनलाइज ओइबा ट्रीटमेंट पीदुना अदोंगी हक्सल फगदनबा होनबा असिना इक्वेगी पांदम ओइ अदोंगी हक्संग फगलकपगी खोंचता नुंगाइबा अमदी अफबा लाइंगी चक चारबा कानाबा लोबियु बाबिना हॉस्पिटल वेयर होप मीट्स कंपैशन